जिरीबामगी मिहात चेन्नई हाइना फाखिबदु मिसमनी हाइना KZC ना फोंदोखरे ममांग चहिगी नवेम्बर दा सही नौरिबा अंगांग अहुम याउना मिसम तरुक जिरीबाम दा हाखिबगा मरी लैनना नेशनल इन्वेस्टिगेशन एजेंसी NIA ना फारे हाइबा थांगलेलान मार एलाइज बोया हाइरिबा मियो एसी इसम चमना ही होलगा लैजबा मिसमनी हाइना कुकीजो काउंसिल KZC ना फोंदोरगली KZC की कन्फर्मेशन एंड पब्लिसिटी सेक्रेटरी गिंजा बॉल जोंगना थादोरबा सिरोल अमना हाई इसम चमना ही होनबा अमा ओइना लैजबा थांगलेलान मारबु मिहात अदुदा मपुंग ओइना सेनबा मियोइनी हाइना फाकिबसे मरम चाबा वाले मपुंग फाना इन्वेस्टिगेशन चथरगा अचुम अरा निंगथिना खंगलबा मतुंगदा चेनबा मियोइ सिंग फागदबनी NIA ना लॉ एंड ऑर्डर की फिबम फगतनबगी मतंगदा पाइखलगलिबा थौरांग सिंग पुंगनिंग थौगनिंगाई ओइ अदुबु मिसंग मिखाई नाइबा मवोंगदा सथरगलिबा थौंग असि याबा ngamloi जिरीबामदा मार volunteer तरा हातखिबगी मतंगदा कनागुंबा अमतना फाब लैत्रि हाइना फोंदोरगली जिरीबाम डिस्ट्रिक्ट हॉस्पिटल सिफाई केम ओंथोकले मखोइगी अयाबा लौद्रगदी संहंद्रे जिरीबाम डिस्ट्रिक्ट की यामना मरुओइबा डिस्ट्रिक्ट हॉस्पिटल असिदा CRPF की पर्सनल मयाम लैसिनखिबना सिफाई केम ओइना लैख्रे हॉस्पिटल असिदा लायेंगबा लाकपासिंग मरि लैनबासिंगी अयाबा हाना लौद्रगदी चंगबा याद्रे हाइना मराल चिरगली उसाथोल लैबा हॉस्पिटल असिगी मेडिकल सुपरिटेंडेंट ओइरिबा मोहम्मद यूनुस अली ना ngarang थोकिबा नोटिस अमगी मतुंगिना पेशेंट नतबा थर्ड पार्टी अमना चंगबदा पुंग निफुनिपान की ममांगदा अयाबा लौनबगी दमक चे थागदबनी अयाबा फंगबा खक्तंग हॉस्पिटल असिदा चंगबा यागनी हाइरि मसिदा भेंडर कॉन्ट्रैक्टर एक्सटर्नल सर्विस पर्सनल ऑर्गेनाइजेशन की रिप्रेजेंटेटिव अमदी मीडिया पर्सन सिंग याउना फॉर्मल ओइना अइबा स्टेपिदुना हॉस्पिटल चंगबगी अयाबा लौगदबनी हाइरि मसिना मरम ओइरदुना हॉस्पिटल की एनवायरनमेंट पु मसक फजबा लुनाना अमदी सेक्यूर ओइना थंबगी पांदमदा लौखतपगी थौरांगने हाइना महांगना हाइरि डिस्ट्रिक्ट हॉस्पिटल असिदगी फंगबा पाउगी मतुंगिना हॉस्पिटल असिदा जिरीबामदा इरांग खरा लैबा मतमदा CRPF की कंपनी अनि अहुम थमलमनी अदुबु चुमना स्कोर तौबगी मवोंगदा थमलमनी अदुबु हौजिती कंपनी के पर्सनल सिंग यामना लैत्रबसु हॉस्पिटल की मथक्ता लैबा फ्लैश सिंगदा लैसिनबना हॉस्पिटल की एनवायरनमेंट ता अकाइबा कया पीरी मसिगी मतंगदा कंसर्न ऑथोरिटी ना अयाबा पीबसु लैते हाइरि मरम मयाम असिना हौजी डिस्ट्रिक्ट हॉस्पिटल असिगी रिपेयरिंग की थबक तौबदसु अयेतपा कया पीबना थबक लेपा यावबा यावनरे हॉस्पिटल असिगी लैरिबा वाटर स्टोरेज असिसु सिफाइसिंग असिना सिजिनबदगी हॉस्पिटल की ऑफिशियल अमदी पेशेंट सिंगदा इसिंग कोनद्रे हाइबगी वाकल लागले मसी पुमनमक्सिंग असि येंगलगा हॉस्पिटल की मनुंगदा सिक्योरिटी पर्सनल सिंग लैसिनबसि पामद्रे हाइरि KCP नोंद्रेन खोंबा ग्रुप की आर्मी फारे सिक्योरिटी फोर्स ना हौकिबा नुमित निनी असिगी मनुंगदा तोंगान मफमदा शतकिबा ऑपरेशन दा KCP नोंद्रेन खोंबा ग्रुप की आर्मी शिप याउना मियोइ मरी फारे हाइरि फारबा KCP नोंद्रेन खोंबा की आर्मी शिप अदुगी ममिंगना मोइनांगथेम बिरमनी मैतै चही 93 कौई बिष्णुपुर डिस्ट्रिक्ट की फोबाला पाटोनगी खांगपोक्संग अमदा लेरमखिबने अतोपा अमना सिक्योरिटी फोर्स ना शतकिबा ऑपरेशन अदुदा प्रिपाक प्रोगी तेलेम नाउबा KYKL गे कैसांग विल्सन अमसोंग थोक्सोम सनाथोय कौबा मियोइ एनी अमसो तोंगान मफमदगी फारे हाइरि BDF सिंगी गन डाउन अमसोंग पेन डाउन स्ट्राइक खोंजंग हंदोखरे Village Defense Force BDF singna Manipur lengakta tongan demand sing tanduna ngasidagi hauduna matam kaktaba gun down amasung pen down strike changsingani haina tawramba du matam kharagi oina handokle haina All Manipur BDF Employee Welfare Association gi Publicity Secretary na thadorok ba cherol amana phongdoragi cherol asida ngarang Manipur Police Department gi IGP Zone 1 Temthing ngasangba IPS DIG Headquarter S Gautam IPS yaona DIG Singh Imphal East West Bishnupur amadi Thoubal gi SP Singh yauba mifam ama pangthoklaba matung nakalani gi marakta yanaba wafam khara purakpadagi khongjang asi handokpagi warep laukibani hairi Kangpokpi sangi twramba ani security na kankhre Imphal lomdagi alto car registration number MN01 G6592 tongduna Kangpokpi tamna lakpa miyo ani Senapati Police Station gi kangbu amana matam chana kalhaure Luang samba mamang lekay dagi nong thongbam Arun Singh sahi nimpu mga apokpa en Munindro Singha amasong lekay asimakta dagi gurumayum tiken charamana hauzik nongyay matung minute kuntrataret chatpada Kangpokpi tamna chatkibagi pau pangbadagi khudakta Senapati Police Station gi timna matam chana kalhauraga makoy ani imung manugi miyoy singda khusinakra hairi
Biren gi audio tape ki case August Marida chatharagani Manipur thokliba kangluk ki irang asiga mari lainana nongthomam biren Chief Minister oiringai da phongdokiba wafam gi tape record ki matang da chatharapa case chaliba August Marida hearing makhatana chathagadori Kuki Organization for Human Rights X na petitioner oiduna file torakba writ petition case number 702/2024 August 4 da mathangi hearing chathanaba Supreme Court na matam lepkibani case asigi respondenta Union of India amasung State of Manipur na oiri Supreme Court ki list ta hearing chathanaba case asi court list ta yaure panba yabadi irang adu insinba manbagi audio tape aduga mari lainana hearing chathaduna lakhibani Amukona sinduna August Marida Manipur Integrity Day gi thoram pangthokadori sahi gudingi pangthokduna lakpagumna amukona sinduna August Marida Manipur Integrity Day gi thoram mapal kangdaibungi Nongpok thangba sarukta laiba Manipur Integrity Pillar asida ayuki pung 8 dagi haikal laikat tamlaba matung GM Holda miyamgi mifam pangthokani haina amukona phongdoragi amukogi Secretary Publicity Haisnam Foreign Mangangna Khudek piduna thadorba chirol aman hai Manipur gi ngamkhai amasung apunba saktamda akaiba pirakadaba khongthang ama India lengangna thangba horakpa matamda amukona sinduna madugi mayokta itihasik oiraga mioi lak manga mukna saruk yaduna kumda lising ama jamapan Maudra taret ki August Marida miyangi khongchat ama Imphal da chatki hairiba khongchat adu haudi fawbada Southeast Asia da historic oiba khwaidagi chawba miyangi khongchat ama oiri History oiraba miyangi khongchat adu loiraba matungda Manipur gi maru oiba mioi kaya yauna Imphal gi mapal kangdaibungda miyamgi chawba mifam amsu pangtokduna Manipur gi manung amasung mapal dagi sapu amatana Manipur thugaiba yaroi thugainaba honaragliba adu Manipur gi miyamna amatoina thengnaminaba haiba achetpa phirep ama lominasi Thugainaba honaragliba adu Manipur gi miyamna amatoina thengnaminaba haiba achetpa phirep ama lominaki Miyam gi khongchat asida saruk yaram laga bus mathakta tongduna miyam du hankiba Moirang Thana Laikai dagi Mukta High School da class 10 tamba Laisram Romeo Kauba Mahiroi ama lambi gi nakal da hoba u pambi gi usada thengjin badagi soktu da tongan ba hospital sing da laikat naram laba matung August manga gi ayukta laikidre Manipur gi apun bagi saktam ngak na ba miyam na August Marida charki ba khongchat adu da Manipur da khondari ba kanglu purup ayam bagi miyoi singna iram da Manipur gi apun bagi saktam ngak mina ba haibasi aikoi gi tawdaba yadaba yamna tangai fadaba thabak amani haiduna awa ana amadi yumgi asin bakaya thadokuna yumgi mioi singdu ayambana charugya kibani kumjali singama jamapan maudra taret ki August Marida angakpa phangna chawraba Manipur gi miyamna chatkiba khongchat aduna Manipur gi apunbagi saktam amadi ngamkhaibu thugaina ba honaragliba singi maphamda miyangi apunbagi pangal adu utki amadi makhoida asawba chapu ama supiki Russia gi drone amadi missile attack da Ukraine gi mioi kunipan haikhre Russia na drone amadi missile sinaduna Ukraine gi konung kifta attack chathabada mioi kunipan sikre Ukraine gi Interior Ministry na phongdokibagi matungina laikidaba singi manungda sahi nauriba angang ahum yauri atoba mioi chamaga yangkhaimapan achopan nangkibaga loinana experiment block amasu amangada twkhre hairi Russian President Vladimir Putin na August 9 phawbagi manungda ceasefire gi wafam ayaba piraktrabadi Moscow gi mathakda hena kanba mathaki athingba kayamram thamnagani haina US President Donald Trump na lauthokrabasu Russia na makhata na Ukraine gi tongan mambafam chingda attack chathaba leptri report amagi matung ina haukiba ahingda Russia na drone chahunga mapan amasung cruise missile nipan Kyiv city gi tongan mambafam da kapsilaktuna attack chatharaki Ukraine gi air defense system na drone amadi missile khara nongthakta amangata thokan kiba tarabasu mi kongna taba Kyiv city gi mafam amada drone missile khara kapsilakibani hairi Senapati district ta mioi kaya paksana mija laina sandorakpadagi miyami paiba poknare Senapati district ta nongna mija laina paksana sandorakpadagi miyami paiba poknare laina asegi matangda health department ki maikaidagi awareness kaya pirabasu haudi phawagi oina vaccine mapungfana kaptabana laina ase noma gi letana sandorakli ngasi irai numita laina asin narangbani haina singnaba mioi khara test tobada mioi 13 positive oire haina confirm oire Pawashina makata na hairibana ngasi mioi 13 miza laina nabagi casting thena kibadu Council River Colony Phayamai Babu Tien Gate Yapao Colony DB School
NSC Pro amasung Mount Everest area gi mioi singni Measles laina nabagi symptoms ka chap manana naba mioi 19 amasu test tokre adubu haudi fawba makhoi gi result sing di phangba ngamdri positive oire haina confirm tokraba patient 13 adugi manungda taradi haudi fawba measles vaccine gi dose ama fawba phangdri District official singi maikidegi nauna measles laina sanduragli ba mafam singda pakchana survey setup hawkre loinana mipung khuding mak laina asidagi ngakthokna ba vaccine kapthokna ba appeal tawkre district administration gi maikidegi so laina asi mapung phana lakshina ba multi stakeholders singa meeting ama pangthokre hauji laiba phibam asida laina asi lakshina bagi damakta hauji laiba phibam asida laina asi lakshina bagi damak vaccine hesitancy asi mapung phana kapthokpa mathau tari haidi